Manipur amadi Kashmir ki matang da United Nations ki Human Rights Chief Volker Turkna fongdokhiba wafambu UN da leibasi Permanent Representative oina leiriba Arindam Vaccina akanba mawong da yaningdaba fongdokrai Geneva da pangthokhiba UN Human Rights Council ki yankhai nipan suba regular session da Vaccina Volker ki wafambu yumfam yaudaba wafamni haina fongdokhiba ga loinana India si furup kayana khundaba harau tayamna punna hingminariba mafam amani leibasi sakchu lol furup ki khena ba thamdana pangal thokna paliba lengak amani Jammu and Kashmir da mikhal mai pak na pangthoktuna miyam yoi ba lengak leikhre masigi mathakta state aduda chawkhat khongthang da khumang sausiliba zina lamdam aduda ing tappa hanjilakle tourism hengatle pumna makka loinana chawkhat pa lamdam ama oina ba changsili haiki leiba sigi representative aduna makhata na malem gi oina khwaidigi chawba democracy chatpa leiba sa da pumna makpo hiram khuding da saruk yahanba haiba wakhalon asidagi hongba leitri haiba wafam thamladuna atopa leibak singna leiba sigi social amadi democratic oiba mawong asi ningthina khangba mathau tai haiki